of Muslim professionals na Louba National Talent Search Exam 2025 ki exam da MAKOK THONGLAKLABA LILONG USHOIPOKPI da LEIBA Islamic English Higher Secondary School ki MAHEIROI ani ACHAMBA KHUDOL PIDUNA TARAMNA OKPAGA LOINANA PUKNING THOUGATKHRE exam adu da school asigi MAHEIROI Fundrei Mayum Nazia Hassan na All India Junior Intermediate 11-12 level category ki top 50 student khanbada kuntra ka mathoi shiba position da yaurok ngamki aduga 5% ranker khangatpada school asigi MAHEIROI FM Farisna tara super rank ta yaurok ngamkibani hairi ngasi school gi auditorium da parent teacher meet ka loinana awangba rank ta mai paglaklaba MAHEIROI ani bu okpagi thoramda AMP ki journal head Mohammad Yunus Khan scholarship principal P Rushikanta Singh AMP state head Dr Habibullah Su Sarugyaki